Ngasigi wari asi 1984 da Karnataka da thokhiba asengba thokdok amagi wari ni. Matam maduda Karnataka da leiba khun amada angakba thokdok kaya ama thoklami. Khun aduda ahing khudingi nupa mamam mayumdagi mangba horakhi. Wafam asi tabada Venkat kauba reporter amana thokdok adugi maramda khomjin thijinba khun aduda laklami. Venkat na khun adu yobada sandhya ki pung taruk tarami. Adubu yamna ngakpadi khun aduda leiriba yum dukan pumnamak thong lonsinduna leirami. Venkat na khun adugi yumthong khudingi thong manakta Canada maronda naleba haiduna iba board ama thetuna leiba urami. Naleba haibadi Hayeng Laku haibani. Board adugi maramda khangningmanbadagi Venkat na lambi mapanda leptuna leiramba pujari amada board adugi maramda hangki. Adubu pujari aduna board adugi maramda hairappa wasing adu tabada Venkat pungangaglami. Pujari aduna Venkata aikhoigi khuna sida sari angangba setpa nupi ama koichatuna leire. Nupi aduna ahing khudingi yumthong khudingi chatuna thong yamna kanna thilami. Nupi aduna yum aduda leiriba nupa adugi ming yamna nungsiba khonjelda kaurami. Nupi adugi khonjel adu tabada nupa matana tumduna leithokpa ngamlamde. Nupi adugi khonjel adu tabada nupa matana thong hangtaba ngamlamde. Nupi aduna nupa sing adubu athapa umang wamangda puduna chatkhi amadi hatoklami. Thokdok asina maram oibana khongang asida leiba khunja singna makhoi gi mayum amadi dukan gi mamangda naleba haibati Hayeng Laku haiduna iba board asi Bhoot nupi adudagi khun adugi nupa sing adu kannana bagi tamak thetkibani haiduna pujari aduna Venkata mayak sengna hairaklami. Madu hairamlaga pujari adu yamna thuna mafam adudagi chatkhi. Venkat pujari adugi wa adu tabada hayeng ayukki paugi headline ama fangle haiduna yamna harauna khun adudagi mahaki scooter adu thogduna halaklami. Adubu lambi lamkhangda mahaki scooter adu yaraktabadagi scooter adu mahakna induna chatlami. Venkat na scooter adu induna salingaita ikhang khawdana nupi amana nuglakpagi khonjel ama taraklami. Amadi nupi aduna yamna nungsiba khonjelda haiduna kauraklami. Nupi adugi khonjel adu tabada Venkat lawai lemfogi masamamadi masapumbagi tu adu chap yunglami. Venkat mahaki scooter adu yamna kanna induna salami. Venkat na scooter adugi mingselda yenglubada mingsel aduda mahaki maningda sariya ngangba setpa nupi adu malangda paiduna mahaki maningda leiba urami. Mado bada Venkat na scooter adu intharamlaga kanna chinduna lakhi amadi khun adugi yum amada sangduna thong adu lonsinduna tumina leptuna leirami. Yum adugi thong adudasu kanaguma mana yamna kanna yeiraklami amadi Venkatna yum adugi manungda Akiba khonjel kaya ama taraklami. Khonjel sing adu tabada Venkat ki mankiduna tofam ama khanglamde. Ngaihak leiraba matungda khonjel sing adu lepkhibadagi Venkatna thong adu hangdoktuna yum adugi mapanda yenglami. Mahakna yum adugi mapanda kanamata leiba uramde. Adubu ikhang khawdana nupi adu Venkat ki mamangda tholaktuna khangleb lepakhi. Mathangi namit nongalaba matungda Venkat yum adugi manungda wanthaduna taduna leiramba fangnakhi. Venkat na ngasi fabo ahing aduda mangonda thokhiba thokdoksing adu khangba ngamdri. Khun adugi khunja singna hainabadi Venkat khun adugi mi natabanina sariya ngangba setpi Bhoot nupi aduna Venkat pu kaisum tawdana yum aduda thamlambani haiduna hainai. Ngasi fawba khun aduda khun adugi misingna masa masagi yumgi thong manakta naleba haibadi Hayeng Laku haiba wahayasi iduna thetuna thamnei haiduna hainei. Facebook ta Manipuri horror story gi Facebook page bu follow tobiramo. Loinana karigumba wariasu mayamna pambi targadi channel asibu subscribe tobiramo amadi video asibu like and share amamta tobiramo. Mathangi video da amuk unarasi habsiga loinana yungkopam loyangan bana mayam pumna mukti kainabagi yathang nizari.